ꯃꯁꯤꯒꯤ ꯃꯈꯥꯇꯥꯕꯁꯤꯡꯗ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯚꯒꯋꯟꯠ ꯀꯦꯁꯔꯤꯒ ꯃꯍꯥꯛꯀ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯒꯋꯟꯠ ꯀꯦꯁꯔꯤꯅ ꯄ꯭ꯔꯥꯆꯤ ꯑꯃꯁꯨꯡ ꯕꯤꯖꯌꯗ ꯃꯍꯥꯛꯀ ꯔꯥꯍꯨꯜꯒ ꯀꯔꯝꯅ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯦꯔꯦꯇꯔ ꯑꯣꯏꯔꯤꯕ ꯔꯕꯤꯅ ꯋꯥꯔꯤꯗꯨ ꯂꯤꯔꯦ꯫ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄ ꯑꯃꯁꯨꯡ ꯁꯤꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯈꯨꯠꯇ ꯂꯩ, ꯇꯧꯕꯇꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯦꯡꯅꯕ ꯁꯦꯝꯕ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯂꯩ꯫ ꯔꯥꯍꯨꯜ ꯁꯥꯡꯕꯤ ꯑꯃꯁꯨꯡ ꯚꯒꯋꯟꯠ ꯀꯦꯁꯔꯤꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕ ꯂꯩꯅꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯄꯜ ꯑꯃꯁꯨꯡ ꯏꯒꯣꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ MLA ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯪꯒꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯊꯥꯗꯣꯛꯂꯗꯨꯅ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯣꯏꯅ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯚꯒꯋꯟꯠ ꯀꯦꯁꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ SP ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯀꯧꯈꯤ꯫ SP ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯖꯈꯤ꯫ ꯃꯗꯨꯗꯒꯤ MLA ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯗ ꯀꯅꯥꯅ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ SP ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ MLA ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯏ, ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ SP ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯖꯕꯁꯨ ꯉꯝꯈꯤꯗꯕꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ SP ꯑꯗꯨꯅ ꯑꯅꯧꯕ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄ ꯁꯔꯀꯜ ꯏꯟꯁꯄꯦꯛꯇꯔ ꯚꯒꯋꯟꯠ ꯀꯦꯁꯔꯤꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯍꯜꯂꯨꯔꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯉꯝꯗꯕ ꯇꯥꯔꯒꯗꯤ SP ꯅꯪ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ MLA ꯑꯗꯨ ꯁꯛꯇꯤ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯅ SP ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ MLA ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯊꯝꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯅꯪꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯦꯁ ꯋꯥꯔꯦꯟꯠ ꯄꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯖꯪꯒꯜꯗ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯆꯝ ꯀꯌꯥꯃꯔꯨꯝ ꯍꯥꯠꯂꯤ, ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯍꯥꯠꯂꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ MLA ꯑꯗꯨꯗꯤ ꯁꯛꯇꯤ ꯄꯥꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯤ, ꯇꯧꯕꯇꯕꯨ ꯃꯤꯅꯥꯏꯗ ꯅꯈꯣꯏꯅ ꯈꯨꯠ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ, ꯇꯧꯕꯇꯕꯨ ꯃꯄꯨ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯤꯅꯥꯏꯅ ꯈꯨꯄꯥꯛ ꯊꯥꯔꯛ ꯇꯥꯔꯒꯗꯤ, ꯐꯨꯔꯛ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯏꯀꯥꯏꯕꯅ ꯁꯤꯖꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯀꯅꯥꯅ ꯐꯨꯗꯣꯔꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ MLA ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯇꯣꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯚꯒꯋꯟꯠ ꯀꯦꯁꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯚꯒꯋꯟꯠ ꯀꯦꯁꯔꯤꯁꯨ ꯂꯥꯛꯏ꯫ ꯚꯒꯋꯟꯠ ꯀꯦꯁꯔꯤꯅ MLA ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯚꯒꯋꯟꯠ ꯀꯦꯁꯔꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯊꯛ ꯅꯤꯛꯇꯨꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯚꯒꯋꯟꯠ ꯀꯦꯁꯔꯤꯅ MLA ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯗꯨꯗ MLA ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯄꯨꯂꯤꯁ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒ ꯂꯣꯏꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯒꯋꯟꯠ ꯀꯦꯁꯔꯤꯗꯤ ꯀꯔꯤꯝꯇ ꯇꯨ ꯆꯨꯡꯗꯕꯤꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤꯗ 5Gꯒꯤ ꯔꯤꯆꯥꯔꯖ ꯇꯧꯁꯜꯂꯨ, ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯅꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯄꯨꯕ ꯃꯇꯝꯗ ꯂꯝꯕꯤꯗꯒꯤ ꯑꯩꯈꯣꯏꯅ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝꯁꯨ ꯐꯥꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ, ꯃꯗꯨꯐꯥꯎꯒꯤ ꯃꯇꯝꯗꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ MLA ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯂꯩ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯂꯣꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯒꯨꯟꯗꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀꯦꯁꯔꯤꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ MLA ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯥꯕ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯤꯇꯨ ꯀꯧꯏ꯫ ꯀꯤꯇꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ꯫ ꯇꯧꯕꯇꯕꯨ ꯀꯤꯇꯨꯅꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯤꯇꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯀꯤꯇꯨ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥ ꯑꯗꯨꯅ ꯕꯤꯍꯥꯔꯗꯒꯤ ꯒꯨꯟꯗꯥ ꯑꯐꯥꯎꯕ ꯀꯌꯥꯃꯔꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯦꯛꯇꯨꯅ ꯂꯩꯔꯝꯕꯅꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯦꯁꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯃꯥꯡꯗꯒꯤ ꯈꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯍꯥꯔꯗꯒꯤ ꯂꯥꯛꯄ ꯒꯨꯟꯗꯥ ꯑꯗꯨꯅ ꯀꯦꯁꯔꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ, ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤꯅꯦ, ꯃꯉꯣꯟꯗ ꯑꯃꯨꯛꯇꯕꯨ ꯁꯣꯛꯎꯅꯤ, ꯌꯦꯡꯒꯦꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯄꯨꯂꯤꯁ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯄꯨꯔꯥ ꯒꯨꯟꯗꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯥꯕꯩꯗꯒꯤ ꯆꯩꯒꯞꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯥꯛꯇꯕꯤꯗ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯈꯔ ꯑꯃꯗꯤ झꯔꯞꯅ ꯃꯉꯛꯇ ꯂꯦꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯨꯟꯗꯥ ꯑꯇꯣꯞꯄ ꯑꯃꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯤꯇꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯗꯨꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯀꯦꯁꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫
ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯅ MLA ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯐꯣꯟ ꯇꯧꯅꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯣꯟ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ MLA ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯅꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ ꯇꯧꯕꯇꯕꯨ MLA ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯣꯀꯞ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯝꯖꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ SP ꯑꯗꯨ ꯂꯥꯛꯏ SPꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ MLA ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯇꯧꯕꯇꯕꯨ ꯀꯦꯁꯔꯤꯅꯗꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ SP ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ SP ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯁꯨꯄꯤꯔꯤꯌꯔ ꯑꯣꯐꯤꯁꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ ꯃꯍꯥꯛꯅ ꯇꯧꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯏꯕ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯖꯦꯜꯗ ꯆꯪꯉꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯥꯗꯣꯛ ꯍꯥꯏꯕꯁꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ SP ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯈꯪꯗ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯁꯄꯦꯟ ꯇꯧꯕ ꯉꯝꯃꯤ ꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯏꯜ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯏ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯗꯁꯥ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯏꯜ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯏ ꯈꯕꯔ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯏ ꯄꯨꯊꯣꯔꯛꯂꯤꯕ ꯈꯕꯔꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯑꯆꯧꯕ ꯀꯌꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯚꯒꯋꯟ ꯀꯦꯁꯔꯤ ꯁꯥꯔꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯊꯥꯗꯣꯛꯈꯣꯅ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯣꯏꯅ ꯁꯤꯅ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯅ ꯍꯥꯏꯔꯦ ꯁꯁꯄꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯊꯣꯛꯂꯕ ꯊꯧꯗꯣꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯉꯁꯤꯁꯨ ꯁꯁꯄꯦꯟ ꯇꯧꯕ ꯌꯥꯏ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯗ DSP ꯑꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯈꯨꯠꯇ ꯒꯤꯂꯥꯁ ꯑꯀꯥꯏꯕ ꯑꯃ ꯄꯥꯏꯔꯒ DSPꯒꯤ ꯃꯌꯨꯝꯗ ꯆꯠꯄꯅꯤ ꯑꯃꯁꯨꯡ DSP ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯀꯛꯊꯠꯂꯒ DSP ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯤꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ MLA ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯤ ꯃꯥꯡꯁꯤꯟꯒꯗꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ DSP ꯑꯗꯨꯅ ꯕꯣꯗꯤ ꯑꯗꯨꯕꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯊꯝꯂꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯗꯤꯛꯂꯦꯌꯔ ꯇꯧꯊꯣꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SP ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯑꯣꯔꯣꯔꯣ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ DSP ꯑꯗꯨꯁꯨ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯛ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SP ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤ ꯀꯦꯁꯔꯤꯅ ꯍꯥꯏꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯆꯠꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ MLA ꯁꯤꯒꯤ ꯃꯉꯛ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ MLA ꯑꯗꯨꯅ SP ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯕ ꯂꯥꯏꯔꯦ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯃꯝꯃꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯕꯦꯜ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ MLA ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯕꯦꯜ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯅꯪꯅ ꯒꯨꯟꯗꯥ ꯃꯌꯥꯝ ꯊꯥꯔꯛꯇꯨꯅ ꯖꯪꯒꯜꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯖꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯅ SP ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯅꯪꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯤꯖꯗꯨꯅ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯃꯟꯅ ꯑꯣꯏꯖꯔꯛꯄꯅꯤ ꯍꯨꯃꯥꯡ ꯀꯌꯥꯃꯔꯨꯝ ꯇꯥꯔꯒ ꯑꯩꯅ ꯄꯨꯂꯤꯁ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯤꯡꯅ ꯍꯥꯏꯔꯦ ꯃꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯁꯦꯠꯈꯤꯕꯅꯤ ꯑꯩꯕꯨ ꯎꯆꯤꯅꯤ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯣꯡꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ SP ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ MLA ꯑꯗꯨꯁꯨ ꯖꯦꯜꯗ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯦꯁꯔꯤꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯗꯨꯅ ꯂꯩꯈꯤ ꯎꯀꯤꯜ ꯑꯃ ꯂꯥꯛꯇꯨꯅ MLA ꯑꯗꯨꯅ ꯍꯥꯏꯔꯦ ꯚꯒꯋꯟꯅ ꯁꯦꯝꯂꯤꯕ ꯆꯥꯔꯖꯁꯤꯠ ꯑꯁꯤ ꯅꯪꯕꯨ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕꯗꯤ ꯕꯦꯜ ꯄꯤꯕ ꯐꯪꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯥꯍꯨꯜ ꯁꯔꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯉꯥꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯔꯥꯍꯨꯜꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗꯗꯤ ꯅꯪꯒꯤ ꯕꯦꯜ ꯐꯪꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ MLA ꯑꯗꯨꯁꯨ ꯕꯦꯜ ꯐꯪꯈꯤ SP ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯍꯨꯜ ꯁꯥꯡꯋꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯃꯄꯥꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯍꯨꯜ ꯁꯥꯡꯋꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ MLA ꯁꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯒꯤ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜꯅ ꯃꯄꯥꯗ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯃꯥꯃꯛꯇꯗ ꯑꯩꯅ ꯚꯒꯋꯟ ꯀꯦꯁꯔꯤꯕꯨ ꯍꯥꯠꯀꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯦ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯤꯕꯗꯒꯤꯁꯨ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯍꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯈꯤꯕ ꯏꯀꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯕꯥꯛ ꯑꯗꯨ ꯄꯥꯏꯁꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯈꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯖꯪꯒꯜꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯒꯤ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯅꯧꯕꯗꯨꯁꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯚꯒꯋꯟ ꯀꯦꯁꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯚꯒꯋꯟ ꯀꯦꯁꯔꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯇꯧꯕꯇꯕꯨ ꯚꯒꯋꯟ ꯀꯦꯁꯔꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯆꯤꯟꯗꯣꯅ ꯊꯝꯕꯗꯒꯤ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯈꯤꯗꯦ ꯃꯄꯥꯕꯨ ꯖꯦꯜꯗ ꯂꯩꯍꯟꯈꯤ ꯍꯥꯏꯗꯨꯅ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝꯗ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯕꯗꯅꯥꯝ ꯄꯤꯈꯤ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨꯗ ꯃꯗꯨꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯚꯒꯋꯟ ꯀꯦꯁꯔꯤꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯁꯥꯎꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯍꯨꯜ ꯁꯥꯡꯋꯤꯒꯤ ꯃꯈꯣꯡꯗ ꯊꯤꯟꯈꯤ
asum tawduna Rahul Sangwisu handicap oikibani madudagidi nongmai du namladuna mamada karigumba nangna nachanupagi mayokta kota haidaba tarakadi khungang asigi mising asi loina hatkani haiduna hare amasung mabuk kangliba nupi mabu poktriba macha adubu hatkani haiduna mahana nongmai adu mabuk aduna namki mato adudagidi mamalusu upai litabadagi macha asi smuggling da chenaba amasung phataba thabak tawbani haiduna kota haiduna mahabu jail thamanki mamadun hare sangsarda mama amatana machagi mayokta asumna toramoi adubu aina ngasi tawriba thaba aside khungangi misingi damuktani haiduna maha mathwai changna kapchaki majanupa dasu mama adugi fireb aduda karimta haijakide khungangi misingi mathwai bu kalabadi haiduna mahaksu karimta haikidabani mahaksu mafam aduda lanthenabadi yabni tawudabu Rahul Sangwina mangona nongmina kaukibadagi mahak lengba ngamkhide mafam adudagi police singna habidi Rahul Sangwigi police singna Bhagawant Kesari bu mafam adudagi puduna chatki asum tawduna Bhagawant Kesari jail lekhibani madudagidi Rahul Sangwina mathang mapokta thengnarasi haduna hare tawbudabu Rahul Sangwina di mahaka amung hana thengnagani habisi khaludabani madudagidi Vijayana Kesari gi manata sangchilaktuna hare nangna nangi imung manungbu loina kathokladuna aibu angang wanigai matamdagi yoktuna lakhibani aise kanano mitomni aduga nangna adumna tawribasi karigino haiduna hangki madurigidi Kesari nare Vijaya nangna angang wanigai matamda ingon haikibadu ningsinglibra nangna matam aduda nang si aigi imani haikibadai maram aduna aigi ima asi dasa tarakpa matamda aina tumina legadra Kesarigi wahising adu taba matamda Vijaya su ningamaktabadagi maha kapcharaduna Kesarigi mapambumda konjaraduna hingna hingna kapchaki Kesarigi amasung Vijayagi matawudu uba matamda Prachi su nena taba haibadu wajaki madurigidi Vijaya nare kaka ngasidagidi kakana haibu khudima adu aina loina tawragani ngasidagidi haibu in bangang waragi haiduna hare wahidu ta matamda Kesari su yamna harauki madudagidi Prachi nare magi training chapasi Hyderabad chapasi khudung thininga wagani maram maduna atopa saharda oina tawsira haiduna hangi wahidu ta matamda Kesari nare karigumu mahana mafam atopa amda chatpa taragasu makoina mahakpu adhumak tanagani maram maduna mahaki akibasi masana face tawgadabani aikoina chaliba maikai khudimak aigi chanupina chaliba maikai khudimak Rahul Sangwina kutan tanaduna legani hawjidi mahak hingba natragana ai hingba anising marakta amadi leiragani kana siduribano haibasidi laibangna tamba tare haiduna hare somrakandadi Rahul Sangwi su mahakpu thiduna Bhagawant Kesari si lakani haibasi khangladuna mahaki mising aduda Bhagawant Kesari na mahakpu thibu laktangai mamangda mafam aduda mahaki damakta welcome tawnaba haibidi hanabagi damakta mi kyamarum nektuna lekhi asum tawdana Bhagawant Kesari amasung Prachi loina Vijaya su Hyderabad mahaki training tawbagi damakta lakhi asum tawdana Prachi gi mahaki mabungi mayumda makoi lekhi mafam aduda Vijaya su mamang thakta angang waligai matamda makurana mangona pikhiba sanapol adubu amuk taithokna thokchaduna yamna nuksina yengduna mu lekhi mawong adu uba matamda makura adasu yamna haraujaba haibada oikhi nomuli numidagi matamda Bhagawant Kesari su Rahul gi mayum thiraduna bus amada asum tongduna lakpai tanjaduna bus adu khamladuna mafam aduda kotlitpa mi kyamram kakhalakhi masa mau phaba gunda ngaktani mafam aduna makoina Kesari bu ukhi Kesari nasu makoi bu urubu matamda mangon etek tobu lakribani habisi khangki maduragidi gunda sing adasu bus adubu thawaiduna driver aduna namna thole mafam aduna passenger kyamram si yauribani tawbudu makoina etek tonabagi damta semba saba loikhi mafam aduna gunda amachangtuna Kesari da nongmoina namkhi maduda Kesari nahare mafam masida angang dagi nupidagi kyamram yauribani maram aduna mafam atopa jaga amda chalaga tawsi haiduna hare tawbudu gunda aduna yakhide nomoi lokchingki maduri Kesari nahare nakongi manakta brain leripsi karigino khangra haiduna hangi khangde haiduna hare khangde taragadi nakonglu khupang tharaga brain da gyan tanabani haiduna hare asum tawduna mahana nomoi do inthokiduna gunda adu khupang tha duna phu bhaule asum tawduna mafam madura leriba gunda sing adu mahana yamna thina phure gari do tawduna lagliba passenger singi marakta sport person kharsu yawli sport person sing habidi nupi maza sing adu dagi cricket bat adu laguduna mafam madura leriba gunda sing adu mahana tamthina phu bhaule asum tawduna phu ba yaba phura matungda gari adu dagi gunda sing adu loile langthakhi bus adu last stop yawli haiduna hare tawbudabu Rahul Sangwi gi mayum se kada itno haiduna hangi Rahul Sangwi gi mayum de khara wali haiduna hare madudagidi Kesari na Rahul Sangwi gi mayum tamna chalu haiduna bus adu Rahul Sangwi gi mayum tamna thawjil hale Rahul Sangwi gi mayum su mafam maduda security kya marumna ngak chenduna lei Bhagawant Kesari su bus adu Rahul Sangwi gi mayum maduda thawjil lai aibidi mafam madura leriba posei khudima adu loina thongai duna thawjil laktuna lai
ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯛꯈꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯗꯤ ꯕꯁ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯊꯣꯝꯕ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯈꯥꯔꯤꯕ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯃꯔꯤ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯍꯨꯜ ꯁꯥꯡꯋꯤ ꯑꯃꯁꯨꯡ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯂꯤꯞꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯃꯔꯨꯝꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯈꯤ ꯂꯤꯞ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯔꯥꯍꯨꯜ ꯁꯥꯡꯋꯤꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯂꯤꯞ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯆꯧꯕ ꯑꯅꯤ ꯄꯥꯏꯔꯗꯨꯅ ꯔꯥꯍꯨꯜ ꯁꯥꯡꯋꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯔꯥꯍꯨꯜ ꯁꯥꯡꯋꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯀꯦꯁꯔꯤꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯂꯤꯡꯅ ꯍꯥꯏꯔꯦ ꯔꯥꯍꯨꯜ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯅꯪꯒ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯀꯥꯟꯗꯕꯗ ꯅꯪꯒꯤ ꯒꯨꯟꯗꯥ ꯃꯌꯥꯝ ꯊꯥꯔꯛꯂꯤꯕꯅꯣ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯁꯤꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯛꯀꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯣꯁꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯨꯝꯕ ꯃꯤꯅꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯅ ꯍꯥꯏꯔꯦ ꯅꯪ ꯉꯁꯤ ꯖꯦꯜꯗ ꯁꯤꯔꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ ꯍꯥꯏꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯃꯅꯤ ꯅꯪꯅ ꯑꯉꯥꯡ ꯑꯃꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯕꯨ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯉꯥꯡ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯪꯕꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯖꯦꯜꯗ ꯊꯥꯖꯤꯜꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕꯨ ꯅꯪꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯥꯜ ꯑꯣꯏꯗꯨꯅ ꯑꯩ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨ ꯆꯐꯨ ꯊꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯟꯗꯤ ꯄꯤꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯦꯁꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯃꯣꯠꯇꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯏꯔꯛꯎ ꯅꯪ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯅ ꯗꯥꯏꯂꯣग ꯑꯃ ꯍꯥꯏꯔꯛꯏ ꯔꯥꯍꯨꯜ ꯁꯥꯡꯋꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯠꯀꯨꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯇꯥꯈꯤ ꯇꯥꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯉꯥꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯗꯥꯏꯂꯣग ꯑꯗꯨꯗꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯏꯕꯅꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯞ ꯃꯥꯟꯅꯕ ꯗꯥꯏꯂꯣग ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯗꯥꯏꯂꯣग ꯑꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯉꯥꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯖꯪꯒꯜ ꯅꯠꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ ꯖꯪꯒꯜ ꯑꯣꯏꯒꯦꯔꯥ ꯁꯍꯔ ꯑꯣꯏꯒꯦꯔꯥ ꯅꯣꯡꯁꯥ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯅꯣꯡꯁꯥ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯃꯥꯡꯊꯛꯀꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯗꯨ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯪꯗꯤ ꯃꯃꯥꯡꯊꯛꯀꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯃꯥꯡꯊꯛꯀꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯗꯨꯗꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯈꯣꯡ ꯑꯃꯈꯛꯇꯅꯤ ꯄꯥꯜꯂꯤꯕꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯍꯨꯜ ꯌꯥꯝꯅ ꯁꯥꯎꯔꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯄꯤꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯤ ꯆꯨꯝꯅꯗꯒꯤ ꯇ꯭ꯔꯦꯂꯔꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯕ ꯐꯤꯂꯝ ꯑꯗꯨ ꯀꯥꯞꯂꯗꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯁꯤ ꯑꯅꯤꯅꯤ ꯄꯤꯗꯣꯔꯤꯕꯁꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯀꯛꯇꯨꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯒꯋꯟ ꯀꯦꯁꯔꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯅ ꯔꯥꯍꯨꯜ ꯁꯥꯡꯋꯤꯒꯤ ꯃꯉꯛꯇ ꯊꯤꯟꯒꯦ ꯇꯧꯏ ꯃꯗꯨꯒꯤ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯆꯥ ꯊꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯪꯒꯤ ꯑꯁꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯅꯤꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯍꯔꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯊꯥꯅꯤꯡꯕ ꯃꯤꯁꯤꯡ ꯊꯥꯔꯛꯎ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯆꯄꯠ ꯀꯛꯊꯠꯀꯅꯤ ꯑꯩꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯀꯣꯜꯍꯤꯡ ꯀꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯅ ꯌꯥꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯅꯦ ꯑꯩꯒꯤ ꯈꯣꯡꯎꯞ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯉꯝꯒꯅꯤ ꯅꯪꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯔꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯊꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯈꯥꯏꯈꯤ ꯅꯪꯒꯨꯝꯕ ꯏꯅꯥꯈꯨꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗꯤ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯗꯥꯟꯁ ꯁꯨꯝ ꯇꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯗꯥꯟꯁ ꯇꯧꯊꯣꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯑꯉꯝ ꯁꯦꯟꯅꯗꯨꯅ ꯆꯥꯅꯕꯅꯤ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯤꯡꯕꯒꯤ ꯅꯤꯌꯣꯝ ꯑꯗꯨꯅꯤ ꯅꯪꯅ ꯉꯝꯃꯒꯅ ꯑꯩ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯃꯒꯅ ꯅꯪ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯤꯡꯉꯒꯅ ꯅꯪ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯪ ꯍꯤꯡꯂꯒꯅ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯍꯤꯡꯕꯗ ꯋꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯂꯣꯏꯁꯤꯟꯅꯁꯤ ꯄ꯭ꯂꯥꯟ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯁꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯀꯌꯥꯝ ꯖꯥꯊꯤꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐꯣꯀꯁ ꯇꯧꯒꯗꯕꯁꯤ ꯄ꯭ꯔꯣꯖꯦꯛ ꯚꯤ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ PA ꯑꯗꯨꯕꯨꯁꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ PA ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯏꯚꯤꯗꯦꯟꯁ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯅ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯤꯖꯌꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕꯁꯤꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ
mafam madura leriba training ki course aduna makogi institution aduda nupi amata training piba ngamoi nupi sidi yamna sonbani haiduna hare tawbutabu kesarina nangna haribu wafam singadu nangi wakalona du soire haiduna hare wahairuta matamda bijabu mahana lamjin chelanki training khara pihanki hanjana activity kyamaram tahole madudagi pendraduna mafam madura leriba makogi academy dugi khwaidagi top oiriba mahaki student adubu kokchiladuna bijaga punahale tawbutabu bijabu mahana tamthina phuki madurgi de course aduna kesari do umsalaga hare nangna ngasai aina hakibu wafam singasi aigi aranbo wakaloni haibadai adu taragadi yengu mahagasi aigi student asina yam thine phubiri basini haiduna hare madurgi de mafam madura leriba student aduna hare mahagasi karigumba aina amtang thilu taragadi laidi si soidna sibutare haiduna hare madurgi de course aduna hare mahagasi army ugadamrate yam thuna mayum palan ko haiduna hare sak thongmuga tambiru cho haiduna hare wahaidu tabadai kesari suring na changai makoigi top oriba student aduga kesari ga phunare asum tawdra kesari na thangatuna nupa adubu phudare matohudu uba matamda nupa adusu yamna sauke kesari hare nangni sei kuma khata ngaire aduga aina sei yangkhaini karigino nangna sundari bese angon etek doro haiduna mahana nupa adubu hanjina kauke kesari na mo yamna karimna duna hare mahasina koigi academy sigi topor ne haibadai border da mahaga sumna lanthingna duri bra haiduna hare nangwal jansama ga pige angon amuke etek doro haiduna nupa aduna mahana hare asum tawduna nupa aduna etek doro pamatamda kesari na nupa adubu amusu phuki kariguma nupi si chak thongba khata oitaragadi nangi topor oriba satrasi mahati kari tawdriba 5-star hotel amada ai hainabiura haiduna hare madurgidi kesari na mahaki machanupi do puthoroktuna hare karigumba aigi chanupi sibu masa haibadi physical oina kalanu pamtaragadi ai nungtigi mahaku protein picharamgadabni tawbudabu aina pamadi encouragement ni haibadi puning thogatpa aduni maram adugi damaktane aina mafam asida mahaku puduna laglibasi haiduna hare nupi masagi waramda nangna khalibu wakan sing adudi yam apibo wakal oi maram aduna nangi wakal ado hongdukpa darkar oi haiduna hare asum tawduna mahana bijabu mafam adudagi puduna satke tawe makuju hek satke tawba tanjadra mafam aduda academy dugi satra sing adudagi satra kharana mapandagi okto driver mafadna porai mafam aduna makoina angang amusu pamduna porai makoina harakleba se masigi okto driver sina angang asida totuna chocolate pijatuna paheroi jaga sing paiduna natai jadaba thabak yam torami haiduna makoina hare matoduda bhagawan kesari su yamna saunimba habadu oike academy dugi course aduna auto driver adubu police station ko haiduna hare madudagi bhagawan kesari na prasibu angang adubu mahaki manakta puduna lau haiduna hare prachina angang adu puduna lai madudagi bhagawan kesari na angang adu yam nungsinangi ibema kaka sina nangonda nungtigi chocolate pijabra haiduna hangi wahai ruta matamda angang adusu hoi haiduna hare mahana angang da direct hangmadi yadrabanina mahana angang asida wa si koithokna hangmani masina tapuri nungtigi angang asida auto driver sina karan tawre habasi khangmangame angang adu wahai ta matamda bhagawan kesari ki thamoi kai bhaibdo ore maduri gi angang aduda bhagawan kesari na hare ibema nangi mamana mi atopuna nangi hakchang da kadai jaga da paibi yai kara jaga da paibi yadagi habasi takpi da haiduna hangi wahai duda angang aduna takpi de haiduna hare madurgi bhagawan kesari na angang asigi school ase kadomdano haiduna satra sing aduda hangi madurgi bhagawan kesari su angang adugi school adu tan lai numit adu angang adugi school adugi function thokpa namini mafam aduda nupi macha kyamanum tamduna leibagi mong adu bhagawan kesari na thengnaki function aduda oja singna wangang ningai tanja aduda stage aduda bhagawan kesari kakale mauna principal bu kawai principal na kadobo yaroge haiduna hangi bhagawan kesari su angang adu pamduna changakpani maduragi bhagawan kesari na principal adu hare medam ngasi dei mayamda class amata logjage wahai duta matamda principal adu su yamna lubo wa oramdong mal haiduna mahana kesari da yaba pk maduragi kesari na mayamda hare ngasi de nakoi kaka bhagawan kesari nakoida yamna lubo para matambigani nakoi munna tagadra haiduna hangi angangsing adusu tagani haiduna hare madudagi bhagawan kesari hare nakoina sanaba matamda natrangna chatpa matamda kanaguma misakna nakoida achapo pijagi chocolate pijagi haiduna nakoi bu makoi gi manata kokseladuna natai chadaba thabak kyamarum tawi haibadi hakchangi sarukta thengba yadaba sokpa yadaba jaga singda makoina sokpa yawi matam maduna nakoi yamna chection gadabani nakoi hakchangi khwaidigi maruiba jaga ahumdi mi kanamtana sokpa yade sumdatagi nakoi ima khaktana thengba sokpa yai madugi sokpa yadaba jaga sing adudi aikhoigi thabak haibidi che sasini
ꯑꯗꯨꯒ ꯈ꯭ꯋꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯅꯤꯡꯂꯣꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯒ ꯁꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯅ ꯐꯩꯒꯟ ꯑꯅꯤꯒꯤ ꯀꯥꯔꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯅꯤ꯫ ꯃꯁꯤ ꯀꯅꯥꯝꯇ ꯁꯣꯛꯄ ꯌꯥꯗꯦ꯫ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯕꯨ ꯑꯣꯏꯔꯣ, ꯅꯈꯣꯏꯒꯤ ꯑꯣꯖꯥꯕꯨ ꯑꯣꯏꯔꯣ, ꯅꯈꯣꯏꯒꯤ ꯅꯕꯨꯡꯕꯨ ꯑꯣꯏꯔꯣ, ꯅꯧꯄꯥ ꯅꯨꯄꯥꯕꯨ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯁꯣꯛꯄ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯃꯃꯥꯁꯤꯡꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ, ꯃꯈꯣꯏ ꯃꯩ ꯍꯧꯔꯛꯀꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯖꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯈꯪꯖꯕ ꯉꯝꯖꯔꯛꯏ꯫ ꯀꯦꯁꯔꯤꯅ ꯃꯈꯥ ꯊꯥꯔꯛꯏ, ꯖꯪꯒꯜꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯂꯩ, ꯀꯩ ꯂꯩ ꯍꯥꯏꯗꯨꯅ ꯊꯦꯠꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤꯗꯗꯤ ꯂꯝꯃꯣꯏꯁꯨ ꯁꯟꯒꯤ ꯃꯥꯛꯁ ꯎꯞꯇꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯁꯥꯁꯤꯡꯅ ꯃꯤꯑꯣꯏꯕ ꯑꯣꯏꯕ ꯄꯥꯝ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯕꯗꯤ ꯉꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏꯕꯗꯤ ꯁꯥ ꯑꯣꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯦꯒꯁꯤꯡꯗ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯍꯥꯞꯄ ꯑꯃꯁꯨꯡ ꯀꯦꯟꯗꯜ ꯃꯥꯔꯆ ꯇꯧꯕ ꯑꯁꯤ ꯈꯛꯇ ꯇꯝꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯁꯤ ꯃꯁꯥꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯅꯨꯡꯁꯥ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯥ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯔꯤꯅ ꯅꯥꯀꯣꯏꯅꯅ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒꯤ ꯀꯣꯆ ꯑꯗꯨꯗ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯅꯨꯄꯤꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯅ ꯃꯃꯥ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯎꯅꯕ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯀꯌꯥꯝ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯑꯋꯥꯕꯁꯤ ꯀꯌꯥꯝ ꯈꯥꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯅꯨꯄꯥꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯣꯆ ꯑꯗꯨꯁꯨ ꯃꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯆ ꯑꯗꯨꯅ ꯕꯤꯖꯌꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯁꯤ ꯌꯥꯈꯤ ꯑꯃꯁꯨꯡ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇ, ꯍꯥꯏꯕꯗꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯊꯕꯥꯇꯣꯟꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ꯫ ꯕꯤꯖꯌꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯂꯥꯛꯄ ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯍꯥꯛꯅ 100% ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ 90%ꯗ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯀꯤꯕꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯖꯕ ꯇꯥꯔꯒꯗꯤ ꯑꯋꯥꯠꯄ 10% ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯣꯠꯅꯖꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯅ ꯚꯒꯋꯟ ꯀꯦꯁꯔꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯦꯁꯔꯤꯅꯁꯨ ꯕꯤꯖꯌꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯥꯆꯤꯅ ꯕꯤꯖꯌꯗ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯦꯠꯄ ꯆꯥꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ, ꯀꯣꯟꯐꯤꯗꯦꯟꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯕꯤꯖꯌꯁꯨ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯂꯥꯛꯈꯤ꯫ ꯀꯣꯆ ꯑꯗꯨꯅ ꯕꯤꯖꯌꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯩ꯫ ꯑꯥꯔꯃꯤ ꯂꯥꯏꯐ ꯍꯥꯏꯕꯁꯤꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯦꯁꯔꯤꯅ ꯀꯥꯔꯇꯤꯛꯄꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ, ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯤꯖꯌꯅ ꯀꯥꯔꯇꯤꯛ ꯎꯕꯗꯒꯤꯗꯤ ꯀꯥꯔꯇꯤꯛꯄꯨ ꯕꯤꯖꯌꯅ ꯀꯧꯁꯤꯟꯈꯤ꯫ ꯀꯦꯁꯔꯤꯁꯨ ꯈꯥꯝꯕ ꯉꯝꯖꯍꯧꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯑꯃ ꯍꯧꯔꯛꯑꯦ, ꯃꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯥꯔꯃꯤ ꯇ꯭ꯔꯦꯅꯤꯡꯒ ꯇꯧꯔꯤꯕꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯤꯕ? ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ, ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯟꯅꯗꯦ, ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯦꯁꯔꯤꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯌꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏ, ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯁꯥꯎꯔꯗꯨꯅ, ꯅꯪ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯃꯨꯛ ꯏꯜꯂꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯑꯃꯨꯛ ꯊꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯅꯪ ꯃꯁꯤ ꯇꯧꯕ ꯉꯝꯃꯣꯏ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯕꯨ ꯋꯥꯔꯒ ꯃꯁꯥꯅ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯤ, ꯁꯦꯗꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯌ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯃꯍꯥꯛꯅ ꯂꯥꯡꯗ ꯊꯨꯍꯜꯂꯤꯕꯅꯦꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯁꯥꯟꯅꯔꯤꯕꯅꯦꯕ꯫ ꯃꯍꯥꯛꯅ ꯃꯨꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯈꯪꯕ꯭ꯔꯥ? ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯒꯤ ꯈꯣꯡꯎꯞ ꯁꯦꯡꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯖꯨꯁꯀ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯊꯣꯛꯂꯗꯨꯅ ꯅꯣꯡꯃꯗ ꯑꯩꯒꯤ ꯄꯨꯡ ꯑꯃ ꯀꯥꯏꯊꯣꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯆꯍꯤ 12ꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯠꯊꯣꯛꯇꯨꯅ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯤꯡꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ, ꯌꯥꯝꯅ ꯊꯤꯅ ꯆꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯐꯥꯎꯕ ꯄꯤꯈꯤ꯫ ꯑꯩꯅ ꯅꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ, ꯑꯩꯅ ꯀꯞꯄ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯖꯩ꯫ ꯕꯤꯖꯌꯅ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ,
ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯩꯒꯤꯗꯃꯛꯇ ꯈꯟꯈꯤꯕꯅꯤ ꯃꯁꯥꯕꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯆꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕꯁꯤ ꯑꯩꯒꯤ ꯈꯛꯇ ꯍꯤꯡꯂꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯦꯁꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯆꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯅ ꯄꯥꯝꯂꯤꯕꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯁꯪꯁꯥꯔꯁꯤꯗ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯄ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯒꯅꯤ ꯃꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯑꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯕꯤꯖꯌꯁꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯕ ꯃꯍꯥꯛ ꯑꯁꯦ ꯁꯦꯗꯤꯁꯅꯦ ꯍꯥꯏꯕ ꯇꯥꯏ ꯃꯍꯥꯛ ꯑꯁꯦ ꯖꯪꯒꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯅꯦꯂꯥꯀꯣꯟꯗꯥ ꯚꯒꯋꯟ ꯀꯦꯁꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯈꯨꯔꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯗꯕ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯒꯋꯟ ꯀꯦꯁꯔꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯃꯁꯨꯡ ꯐꯝꯊꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤ ꯃꯗꯨꯗꯩꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔꯇꯤꯛꯁꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯕꯤꯖꯌꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯥꯆꯤ ꯂꯥꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯥꯆꯤꯁꯨ ꯀꯦꯁꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯄ꯭ꯔꯥꯆꯤꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯩꯔꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯃꯔꯨꯝ ꯄꯤꯗꯨꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯒꯤ ꯃꯔꯛꯇ ꯌꯦꯠꯈꯤꯕꯅꯤ ꯑꯩꯅ ꯈꯜꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯌꯦꯡꯉꯨꯅꯦ ꯄ꯭ꯔꯥꯆꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯕ ꯃꯥꯜꯂꯦꯅꯦ ꯄ꯭ꯔꯥꯆꯤ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕꯁꯤ ꯀꯔꯤꯕꯨ ꯑꯣꯏꯗꯣꯔꯤ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯃꯊꯕꯥꯛꯇ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯅꯣꯏꯖꯔꯗꯨꯅ ꯑꯩ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯄ꯭ꯔꯥꯆꯤꯗ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯃꯁꯤꯅ ꯄꯦꯜꯂꯦ ꯑꯗꯨꯒ ꯑꯩ ꯈꯣꯡꯐꯝ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯄ꯭ꯔꯥꯆꯤꯗ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯗꯨꯒ ꯃꯨꯚꯤꯒꯤ ꯅꯦꯔꯦꯇꯔ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯌꯦꯡꯅꯕ ꯑꯃꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯃꯇꯤꯛ ꯆꯥꯕ ꯇꯟꯖꯥ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯍꯨꯜ ꯁꯥꯡꯕꯤꯁꯨ ꯇꯟꯖꯥꯗꯨ ꯐꯪꯈꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯒꯤ ꯄꯤ ꯑꯦ ꯑꯗꯨ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯌꯥꯝꯅ ꯄꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯔꯥꯍꯨꯜ ꯁꯥꯡꯕꯤꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯍꯨꯜ ꯁꯥꯡꯕꯤꯅ ꯁꯔꯀꯥꯔ ꯍꯥꯏꯕꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯖꯦꯛ ꯚꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯣꯖꯦꯛ ꯚꯤꯒꯤ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯔꯥꯍꯨꯜꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯍꯥꯛꯀꯤ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯈꯤꯕꯁꯤ ꯃꯍꯥꯛꯅ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗꯒꯤ ꯚꯒꯋꯟ ꯀꯦꯁꯔꯤꯕꯨ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯗꯨꯅ ꯐꯥꯍꯟꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯄꯨꯍꯜꯂꯛꯈꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯅꯦꯜ ꯑꯗꯨꯗ ꯔꯥꯍꯨꯜ ꯁꯥꯡꯋꯤꯒꯤ ꯃꯤꯁꯤꯡꯅ ꯑꯣꯇꯣꯃꯦꯇꯤꯛ ꯒꯟꯁꯤꯡ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯍꯨꯜ ꯁꯥꯡꯋꯤꯅ ꯄ꯭ꯔꯥꯆꯤꯕꯨꯁꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯤ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯆꯤꯗ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯥꯆꯤꯅ ꯚꯒꯋꯟ ꯀꯦꯁꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯟꯅꯃꯨꯛꯀ ꯍꯪꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯄ꯭ꯔꯥꯆꯤꯅ ꯃꯗꯨꯁꯨ ꯑꯃꯨꯛꯁꯨ ꯚꯒꯋꯟ ꯀꯦꯁꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯗꯤ ꯄꯩꯁꯥ ꯑꯃꯁꯨꯡ ꯄꯥꯋꯔꯅ ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯑꯗꯨ ꯇꯧꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯚꯒꯋꯟ ꯀꯦꯁꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯎꯟ ꯑꯃ ꯃꯩꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯇꯥꯔꯒꯗꯤ ꯎꯟ ꯑꯗꯨ ꯄꯦꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯟ ꯄꯥꯎꯗꯔ ꯑꯗꯨ ꯃꯩꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯣꯈꯥꯏꯔꯛꯏ ꯚꯒꯋꯟ ꯀꯦꯁꯔꯤ ꯍꯥꯏꯔꯤꯕꯁꯤ ꯎꯟꯅꯦ ꯃꯩꯅꯦ ꯒꯟ ꯄꯥꯎꯗꯔꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯦꯝꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟ ꯑꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯀꯣꯝꯕꯤꯅꯦꯁꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯁꯜꯂꯕꯅꯤꯅ ꯅꯪꯗꯤ ꯁꯨꯡꯍꯤꯡ ꯍꯤꯡꯂꯔꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯤꯖꯌ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯚꯒꯋꯟ ꯀꯦꯁꯔꯤ ꯇꯨꯃꯤꯟꯅ ꯆꯥ ꯊꯛꯑꯒꯗꯤ ꯂꯩꯔꯝꯃꯣꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯧꯀꯤ ꯑꯃ ꯆꯤꯡꯈꯠꯂꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯁꯤ ꯁꯨꯋꯔꯒꯤ ꯃꯈꯨꯝ ꯂꯩꯔꯤꯕ ꯖꯒꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯣꯛ ꯆꯤꯡꯅꯗꯨꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯧꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯊ꯭ꯋꯥꯏ ꯀꯟꯈꯤꯕ ꯔꯇꯟ ꯁꯨꯀ꯭ꯂꯥ ꯑꯗꯨ ꯂꯥꯛꯏ
Ratan Suklana mafam madura lakibai maramdi matamadura mahaki mathwai kanbikhibagidamakta Madugi laman adu mahana singdokpa lakhibani. Asomna kandana Vijayagi manakta Ratan Suklagi mising adu helicopter pairakduna helicopter adudagi automatic gun sizinaduna Vijayagi akoibada leriba mising adubu nomaina kaptana loina hatoke amasung Vijayagi akoibada lebladuna Vijayabu makoina protect tawduna leike. Amasung asomna kandana Deputy CM adugi PA adubu pudra chaliba truck adubu Ratan Suklagi mising na khamki amasung PA adubu makoina kanki amasung phajinduna thamki. Ratan Suklagi mising na Ratan Suklada PA adu phare haiduna pawdu tame. Madurugidi mafam madura leriba gunda sing aduna automatic rifle camera sizinaduna makoida nomai camera kapsale. Adabu makoina porakliba sil sing amasung suwargi bakum maduna nomai maru sing adubu loina block toke. Asum toduna Ratan Sukla amasung Bhagawant Kesari karimata sokide amasung mahaki mising su karimta sokide. Madurugidi mafam maduda machine gun kya maram Ratan Suklana puthore. Mafam madura Ratan Suklana SMG amasu puthore. Heavy machine gun adu sizinaduna makoibu kaptalu haiduna Ratan Suklana hare tawbutabu aina masungumba nongai maru sing asira depend tawdaba nati haiduna mafam madura leriba oxygen gi tank sing adu loina haidoi amasung oxygen gi tank sing adu yotum amana yethatladuna makoida loina pashalali amasung gari sing adu loina paithonki pokhayan ki mafam maduragi makoisu hauduna chenaki madawudu ubu matamda Ratan Sukladi ngakpuna khamthengki PA du phakre haibanina party president adu upai leitrabanina makoi Bhagawant Kesariga compromise tawna bataki maram maduna mahana Rahul phone tawtuna problem base amuk create tawre maram maduna aikoi Bhagawant Kesariga wari sanadaba yaroi karimta karan tawkanu masigi wari si loidri fawbadi haidun hare waidu taabdagidi prasisu mafam madudagi kaakna nanga aiga amuhana unadaba yai haiduna lei ama piramduna RIP haramduna mafam madudagi tholai. Madurigidi mafam maduda mantri singaloinena Delhi dagi lakpa party gi head adusu lai. Party gi head aduna mafam madura leiriba Bhagawant Kesari amasung mahaki maningda leiriba army sing adabu karimta usinatana game sanadura leithoki. Party gi president nasi anisui amana state kini amana central gini mafam madur lakliba central gi president nasi na tawri mawong sing asi ubu matamda Bhagawant Kesari di yam ika bahabido waiki. Madurigidi wari sananabagi damakta jogina hare madurigidi Central Party leader aduna hare Deputy CM adugi PA adu waikoi rasinau amasung nangi nachana PM amasung nangbu karimta tawduna baidamata aina Rahul sangbida hainaragi wari si loisala yare chalasi law haiduna hare wahidu ta matamda Bhagawant Kesari na yam sawningkhiduna party gi president adu kopsaladuna hojikandi angang macha amana hena Instagram dagi reel sembai nangi mawong asidi yamnabu phajari ni haiduna mangonda paisa khara thaki matawudu phamatamda party gi president adu yam sawi nana khalibasa kaino ISC party gi president aduga ISC mafam masigi nongshani haiduna hare state gi horoga central bhawba agi ming tabada swai launaribani mana Bhagawant Kesari gi puri ki kolar du chingma matamda Kesari gi mathabakta nongsagi kujinba mi khara tarambadu ubum matamda kaino sidi haiduna hangi wahinuta matamda Bhagawant Kesari hare aina sahi tara surakpa dukanda aina tuition halapam matamda jungle faw lakpani mafam madura nongshani thenaki nongsha amagadi aiga namnakhibani maduraina nongsha amabu ngakthi chaptuna leiki mahanasu aigonda khotki tawbutabu nongsha amadudi mafam madurai kiduna chenkhibani haiduna hare wahayuta matamda mafam madura leriba mising adudi kibna loinaki aise nongsha singa homin kaminarakpani aduga nangna aigonda nongsha palaga kihanbaga tawrine aise jungle gi machana pani mingna nelakonda Bhagawant Kesari kawe ai asawbusidi jungle chakpa maiga chamane au ba udagi wadagi loina chakthi aduna chaturibani nakoi toni ukusito karimta kaide bro I don't care haidun hare madurigidi central leader aduna hare nangi thona adu bukadai ligi lakribano maduda nelakonda Bhagawant Kesari na hare agi pana wahayam harami nithodi mahaki shakti se mahaki sena sing adu dagi lai adu yamna chakri kanba misak amadi mahaki shakti se nithodi su hena lairibani Manabudra mahate mayamna kari haigani si tadabida masagi apamaduni mahana tawribasi madurigidi Kesari hare jogiji aidi makoigumba joker singasika wari sanaba tale Manamudra aigi offer si lawge haibra natragana PA dubu media ra thaku haibra madurigidi central leader aduga wari sanaba si tholaroi haduna central leader bu mafam madudagi chalu haduna chalanke madugidi yogina nangna pamli base karino haiduna hange waiduta matamda Kesari na Rahul sangwi pame man aibu hat kera natragana aina mahapu hat kera
mafam matam selo karigumba ai siragasu nakoi sep oigani amasung ma siragasu nakoi sep oigani yamna fabadilni adak toguduriba lan asidi mahabal landagi henduribani aduna mafam matam nakoi na selo haduna hare madurigidi mantri amana masigi dil asidi yamna pai karigumba ina sakti leramba taragadi aidi hoi haigadabani haduna hare asum toduna yogi su ai Rahul Sangwi ngangragi haduna hare madurigidi mantri manu singadasu Rahul gi manata lautuna kesari haraki wafam singadu loina tamke wahai duta matamda Rahulna ai siragasu nakoi di sep mahak siragasu nakoi di sep adu taragadi nakoi di loina sep odribani haduna hare wahai duta matamda mantri hare sep oiba oidabagi wanate nangdi nangi lanmi kyamarum leribani mabu ko hatu ko kaino nangi araiba thabak natra haduna hare wahai duta matamda Rahulna hare mahana sukchau graba ingona challenge torokliba se aidi asibaga chap mandarabani haiduna hare karigumba ai hingba pam taragadi mahak sidaba yaroi haiduna hare maramaduna makoi challenge adu accept tawkhe madurigidi mantri mandol sing aduna jungle amada Bhagawant kesari amasung mahaki machana pido puduna la o haiduna hare asum tawdun kesari su mahaki machana pido puduna lai mafam madra mantri sing aduri yu thaktuna lerami makoina bottle adu hangna bidamta sijinnariba cock screw du ubu matamda Bhagawant kesari na cock screw du muladuna mahana bottle du hangtokhe madurigidi mantri sing aduna hare nang mahana bidamta Rahul Sangwi na mi kyamarum nektuna lerabani yengu asira leribase kariguma khulai amadi pursa ko haiduna hare tawbadabu khulai amata puro masigi cock screw simini tarada wairu haiduna mahana cock screw du paiduna machanupi makoi ani mafam adu changai mafam madura makoi ni changchilaktuna Rahul Sangwi na nektuna thamliba mi sing adabu mahaki cock screw sing aduna thiladuna lela loina hatokhe asum tawduna machanupi makoi ani asum haladuna manungna changai manungna changpa matamda mafam aduda Rahul Sangwi leramba du makoina ukhe mafam aduda Rahul Sangwi gi mi kyamunum su lerami biki su mafam aduda khulai kyamunum paiduna makoi bu halagi matagum ngaiduna lerambagi mong adu ubu matamda bijyadi yamna ngakcheba amasung yamna kijaba phawba habadu waikhe mafam aduda leriba Rahul Sangwi gi mi singna Bhagawant kesari da attack tawba hore mafam aduda smoke bomb kyamunum langchalai smoke bomb sing adugi chance loduna makoina Bhagawant kesari da attack torokpani madurigidi Bhagawant kesari su mafam adura changpa matamda prachina harakiba wafam sing adu nishangai kariguma miyoiba madagi mahaki akiba si mahaki wakaldagi lokthokpa pamba taragadi miyoiba adugi mahaki khwadigi pamjaba natragana khwadigi nuksiba posak adabu mangwandagi munkiba natragana lamna chakkidaba oitaragadi mahaki akiba sing adu untoklamduna madubu phangnaba honnarakani habadu mahak nishangai Maramaduna Bhagawant kesari su mafam madura leriba gunda sing aduna mangonda attack tawba matamda mahak makul hankide amasung makoina mahaki makul adabu punsaladuna phukhi lagriba gunda sing aduna Vijaya busu yamna thina phukhi Vijayada Bhagawant kesari na yenguibe ma ikhut punsanduna lairabani na ikhut hanba ngamdre Maramaduna aibu muta kanbiyu haduna mahana machanapi Vijayada hare matawasuna vikina Bhagawant kesari da nomoina namduna halagena torokpa matamaduna Bhagawant kesari na tadur leibagi mong adu ubu matamda mahaki machanapi du yamna pakatke mamang thakki wari sing adu nishangai haibadi Bhagawant kesari na mapu yupi thakpirakkibagi matang adu mahak mamitta loina sangchangure makhura adu mina hakeba tare haiduna mahak yamna pakatke maramadra mahak gyan taraktuna mafam madura leriba yotum adubu makuta hapchaladuna mafam madura leriba mi sing adu puthaba hore asum putharaktuna mahakna mahaki makura adu kanjanabagidamata makura adu manakta changchilaktuna makura adugi makudangda pulliba thori adu lokthokke tawbu matamda makura da kana kumbamman attack tawre attack toropududagidi makura adasu phat launa thori adu lokthokladuna nupa adu hatokhe mataw adu ubu matamda Vijayana kakana toriba sing asaidagi tawgi yawn tawkhibra haiduna hare madudagidi makura aduna ngasidagidi aigi chanapi si nongsa oirabani haiduna hare maramaduna nang nongsa machani maramaduna ipamcha hauji sadan minarasi haduna mafam madura leriba mising aduga makoi asumuzum phunaba hore madudagi mafam madura Rahul kumtharaktuna makoi ani phunage tawre madura Bhagawant kesari na machanapida sidagi nang potharo ro yare ai oina phunarage haduna Rahul ga maga phunaba yaba phunare ahamadadi Rahul na laksare tawbuda bosamusum phunarakpa matamda Bhagawant kesari na amuk Rahul da amuk phuthare asum punarakpadagiri mafam madura tariba singjang aduna Rahul gi makhong le yan ge tawu matamda Bhagawant kesari su hanadagi makhong ama soktuna leirabani haduna
ꯃꯍꯥꯛꯅ ꯔꯥꯍꯨꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯕꯤꯈꯤꯗꯦ꯫ ꯆꯥꯟꯁ ꯑꯗꯨ ꯂꯧꯗꯨꯅ ꯔꯥꯍꯨꯜꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯚꯒꯋꯟ ꯀꯦꯁꯔꯤꯒꯤ ꯃꯀꯣꯛꯇ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯇꯥꯍꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯔꯥꯍꯨꯜꯅ ꯍꯥꯏꯔꯦ, ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯦ ꯑꯩꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯗꯗꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯍꯨꯜꯅ ꯕꯤꯖꯌꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯁꯨꯝ ꯔꯥꯍꯨꯜꯅ ꯕꯤꯖꯌꯗ ꯆꯤꯡꯖꯪꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯦ꯫ ꯇꯧꯕꯇꯕꯨ ꯚꯒꯋꯟ ꯀꯦꯁꯔꯤꯁꯨ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯆꯣꯡꯈꯠꯂꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯔꯥꯍꯨꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯥꯏꯔꯛꯈꯤꯕ ꯀꯣꯛ ꯁꯀ꯭ꯔꯨ ꯑꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯉꯛꯇ ꯊꯤꯜꯂꯗꯨꯅ ꯔꯥꯍꯨꯜꯕꯨ ꯍꯥꯠꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯍꯨꯜꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯣꯛ ꯁꯀ꯭ꯔꯨ ꯑꯁꯤ ꯃꯤꯅꯤꯠ 10ꯗꯒꯤ ꯋꯥꯏꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯅꯤꯠ 2 ꯍꯦꯟꯈ꯭ꯔꯦ, ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀꯥꯔꯟ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯥꯎꯒꯗꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯗꯤꯌꯥꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ꯫ ꯃꯗꯨꯗ ꯖꯣꯒꯤꯅ ꯍꯥꯏꯔꯦ, ꯐꯥꯔꯝ ꯍꯥꯎꯁꯇ ꯄꯥꯔꯇꯤ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯄꯗꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯔꯥꯍꯨꯜ ꯁꯥꯡꯋꯤꯁꯨ ꯌꯥꯎꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯗꯤꯄꯨꯇꯤꯗꯨꯒꯤ ꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯕꯤꯖꯌꯂꯛꯁꯃꯤꯁꯨ ꯑꯥꯔꯃꯤꯗ ꯁꯦꯂꯦꯛꯁꯟ ꯐꯪꯏ ꯍꯥꯏꯗꯨꯅ ꯁꯦꯂꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯒꯤ ꯐꯪꯁꯟ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯤꯖꯌꯂꯛꯁꯃꯤ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗꯒꯤ ꯁꯦꯂꯦꯛ ꯇꯧꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯖꯌꯂꯛꯁꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯕꯤꯖꯌꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ, ꯑꯩꯒꯤ ꯏꯈꯨꯔꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯏ꯫ ꯑꯩꯒꯤ ꯏꯈꯨꯔꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯕꯨ ꯑꯁꯣꯟꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ, ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯥ ꯑꯃꯒꯨꯝꯅ ꯆꯥꯎꯅꯕ ꯌꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯒꯋꯟ ꯀꯦꯁꯔꯤꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ, ꯃꯍꯥꯛꯅ ꯕꯤꯖꯌꯒꯤ ꯃꯄꯥꯗ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤꯡ ꯑꯗꯨ ꯊꯨꯡꯖꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯪꯁꯟ ꯑꯗꯨꯗ ꯄ꯭ꯔꯥꯆꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯈꯨꯕꯥꯛ ꯈꯨꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯤꯜ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯦꯔꯦꯇꯔ ꯑꯗꯨꯅ ꯀꯦꯁꯔꯤꯒꯤ ꯋꯥꯔꯤ ꯂꯤꯔꯨꯕꯗꯒꯤ ꯃꯈꯣꯏꯁꯨ ꯊꯧꯅꯥ ꯐꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯒ ꯁꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯆꯤꯐ ꯖꯁꯇꯤꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯂꯥꯟꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯚꯒꯋꯟ ꯀꯦꯁꯔꯤꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯂꯣꯏꯅ ꯐꯨꯊꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩꯗꯤ ꯕꯦꯗ ꯀꯃꯦꯟ ꯄꯤꯔꯝ ꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯈꯟꯖꯔꯣꯏ, ꯄꯤꯗꯗꯤ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 5.9 ꯐꯪꯏ꯫ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 81%ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯑꯣꯏ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯕꯖꯦꯠꯅ 100 ꯀꯔꯣꯔꯁꯅꯤ ꯑꯃꯁꯨꯡ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯇꯥꯟꯈꯤꯕꯅ 130 ꯀꯔꯣꯔꯁꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯚꯒꯋꯟ ꯀꯦꯁꯔꯤꯒꯤ ꯁꯛꯇꯝꯗ ꯅꯟꯗꯃꯨꯔꯤ ꯕꯥꯂꯀ꯭ꯔꯤꯁꯅ, ꯕꯤꯖꯌꯂꯛꯁꯃꯤꯒꯤ ꯁꯛꯇꯝꯗ ꯁ꯭ꯔꯤꯂꯤꯂꯥ, ꯗꯥꯛꯇꯔ ꯄ꯭ꯔꯥꯆꯤꯒꯤ ꯁꯛꯇꯝꯗ ꯀꯥꯖꯜ ꯑꯒꯔꯋꯥꯜ, ꯔꯥꯍꯨꯜ ꯁꯥꯡꯚꯤꯒꯤ ꯁꯛꯇꯝꯗ ꯑꯔꯖꯨꯟ ꯔꯥꯝꯄꯥꯜ, CI ꯁ꯭ꯔꯤꯀꯥꯟꯠꯒꯤ ꯁꯛꯇꯝꯗ ꯁꯔꯠ ꯀꯨꯃꯥꯔ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯃꯨꯚꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫